Masing yamlaba IDP Singna wakat khongcha chakre ngasi di tiar gas ama phawba kap khidre aikhoi yumda halallu haina tha ama chupna numit khuding ipisin khiba memorandum Singi Paokhum piu haiba demand tawraduna ngasi masing yamlaba internally displaced person singna imphal da wakat khongcha chakre ngasi gi khongchat adudi police na minung sigi mideng da yengkhiba ama sung tiar gas sel ama phawba kap khide Numidang Wairamda Kokomi Amasung IDP Singi Mihut Kambu Amana Governor Unabada Makoina Taliba Paokhum Sing Adu Hayang Pawgi Manunda Aeeba Serol Oina Pigane Haina Thazaba Pirakre Masiga Loina Manipura Buffer Zone Haiba Ama Laite Lenga Amagi Makada Punna Laibani Haina Su Governor Mihut Kambu Adu the Sengdora Kre Imphal West District ki Lamboy Khonang Khongda Haukiba December Amadagi Kuntra Pawba protest Tobagaloina Numit Khudingi Memorandum Amam Manipur ki Governor de Yohonki Tha ama chupna governor da hangkhiba wahang Singi Paokhum adu ngasi phawba pidana lakhi maduna maram oiraga kokomi amadi IDP sing punsilaga ngasi asi governor da gi Paokhum thawgani haina mangjongna lokthokiba laikhrabani IDP gi kangbu adu takhel lekai area da pullaba tungda mafam adu dagi kaisampat tamna wakat khongchat adu lakhi wakat khongchat adu da kokomi gi thongmi sing amasung IDP sing na tongan ba placard sing paikhi placard sing adu da bisin khiba memorandum kuntra gi Paokhum piu wahangi Paokhum pi da bayaroi nauna khunda laita ba haibasi akhoi gi phangpham thokpani michang changba natte governor na miam gi Paokhum pi ga dabani haibna singba asi yaukhi Tanja adu da Manipur gi governor su Delhi da gi Imphal da halakhi masing yamlaba IDP singna rally chaliba maike adu gi wangmagi lambida Thailand na governor na mahaki banglo tamna chatkiba miyamna unakhi khongchat adu da kokomi gi convener kuraijam athobana pawmi sing da haikhi Manipur laingak na haukiba December tha da chingkhong chingya da leiramba IDP sing masa gi mayam da hanjilhangani haina thajaba piramkhibani Makoina Piram Bathajabadu Tabak to Ontok Kadra Haiduna, Numit Kuntrani Chupna, Lamboy Kong Kong the Nairaka Lakibani, Adu Balanga Amagi Tokfam Tokpa Mato Adu Torokide, Paokhum Supirakide, Maduna Maram Eraga January Taragani Tweda, Memorandum Tobazakane Haina Mangjona Loktoki Balakre, Labak Asi Democracy Japani, IDP Sing Taliba demand Asimakogi from Tokpa Constitution, the people right Adu Tanbani, Yamlaba Miam Aduakat Kongchat Horpatigi Masing Yamlaba Police Amasung Central Forcing Nangak Selakapurki, Tongan Ba Kolauke Amarum Lauki, Adumapu Makoina Kasampa Junction Yorputadi, Hanadagi Hona Wang Laba Berikets in Kagatuna Tamlambana, Lok Babangi get Tamna Sangbayan Kide. Aduba police na kokomi gi convener kuraijam athoba yauna mioi manga amasung IDP gi mioi tarukpun na mioi taragama thoi chief secretary Punit Kumar Goyal unaba ya hanki paw asina makhata na hai makhoi tarama thoi na chief secretary unaraba matungda governor ga oina puna unersi haiduna punna khongbu siamlaga masi nungthel pung 3 ga minute kumanga tabada lok bhaban da changsinki makhoi halaktri ba phawba khongpham amata lengloi haiduna IDP sing kaisapa junction maya da ngaiduna lainaki Tungda governor Unarubagi Pau Kokomi ki convener Athobana Miam the Tamki, Maduga Loina Matung the buffer zone Palakpa Kambu Ado, Logi Oiba Tabak Lokana Bataxilam Ki Hairi Langaka Yanaba Purakidre, petrol pumps in Makata Tonglon Bagi Pibam the Lady, oil pumps in Tonglon Bagi Matanga, Manipur Langaki Zip Secretary, Punit Kumar Goyal Namaya Tangbal Loduna, Manipur Petroleum Dealer Fraternity Gimut Singawari Sanabada, Borosin Purpungam Kidre. Ngasi nungthil pung amat tabada chief secretary CAFNPD amadi home secretary yauna babu prada laiba secretary ta pangthokiba mifam aduda dealer sing na thamkiba demand sing adu kupna khanaki compensation gi matangda yatna bakhara laibadagi makhata na wari sanakhi gani hairi amaromda oil pump sing thonglon khibadagi miyamna thau phangdabagi awaba mayam naringai sida maman helaba su black tadi petrol thau liter amada chamaga yangkai dagi marifu phawba ngarang kaina phangli hairi Iran da Kongjang Changsil Lakpasing Laksin Naba Honabada, Muikia Sikre, Iran da Kongjang Changsil Lakpasing Laksin Naba Honabada, Muisakia Sire Haina, BBC report Amana Hairi. Report Asina High Security Personnel Singna Kongjang Changsil Lakpamio Singda, Nomai Round Kia Kapki, Capital City Taheranda, Huji Lan Yamanaba Pibam Ama Ori. Teheran ge mok amagi manakta asiba hakchang chamaga marifu trakta haplaga hondokiba uba fangi haina report asina makhata na fongdokli United States Labor Human Rights Activists Singna Hojik Power Protester Chamiga Mautra Manga Amasung Security Personnel Nifugani Pansire Haina confirm Taukre Labor Ki Mapam Sinba Tunga Akan Mamong the Irang Horkibagaluna Mio Listen Taraga Tuklom Hena Fazin Kre Iran the protesters sing Harpagi Tong Asibuyaning the Bafongdok Laduna US Ki Maiki the Akan Maming Sanglagani Haina Lok Toraki Ministry of Home Affairs na Manipur the popular government amathamnaba lambi ani thokna param yatpa hokre President Run Thamlagasu Irang Mayok Nariba Manipur State ta
BJP Center Legakna Anoba Popular Government Ama Thamba Yanabgidamal Drake Ani Thokna negotiation Tobugi Tabak Ministry of Home Affairs na Sinduna Paikat Paokhum official Aeeba Pao Amana Fongdukli Civil Society Organization Sing Amasong Manipur State Laiba Tongan ba political party Singa negotiate Taunabgi Tabak Asi Ministry of Home Affairs ki North East ke advisor AK Misra da sinakibagaloinana Ahanba Oina Koki Jo Furtagi Karakba MLA Singa Wari Sanaba Horgani Aduga Masigi Matung Tarakpada Maitegi MLA Singa Su Naduna Manipur da Anoba Popular Government Ama Atuba the Sem Nabagida Mahonagani Haidi Source Asina Makataraduna Hai Mamang Sahige December Tada AK Misra na Mayatang Baloduna Ki Amasung Maitai Community Singi Civil Society Organization Singi New Singa New Delhi da Wari Sanaki Masigi Matung Tarkpa Oina Tha Asigi Taramangada New Delhi da Kukijo Community ke MLA Singa Ani Subo Oina Wari Sanaragani Haidi Mamang da Maitei Amasung Kuki Civil Society Organization Singi Musiga Sanakiba Wari Idugi Marik Zumba decision sing confirm Oiba Ngamdrabasu official Amanati Bizanan Amada Fongdokibada Kukijo Organization Amadi Home Ministry ki official gi marakta Yanaba Puraknabagi consensus Oiba from Sing Tamkibagaloinana Manipurda Anoba Sarkar Sembagi Mayonda Khanaki Haidi official Aduna Makataraduna Manipurda Sarkar Sembringi Mawinana Maitei Amadi Kuki MLA Singpurna Famina Bahaiba CRA from Nate Adobo Ministry Asna Lokaliba Kongtang Asi Community Anigi MLA Singapurna Famina Handuna Common consensus oiba decision ama soidana lord kani habagi thazab sing thamli hari mifam aduda yamna mayak sengna khangkibadi Kukijo council ge lucingba singna mifam aduda yamna mayak sengna khangkibadi Kukijo council ge lucingba singna Home Ministry da makoi ki political rights sing protect tawno gi wafam asidi chumle amarom da Kukijo leaders singna agency sing da fongdok lambadi aikoi haujik lan thokli aikoi haibadi Kukijo miam da justice fangdana leiri aduga mifam aduda agreement settlement amasung understanding for kebalaiti hari Trump Greenland Jimmy amamamda dollar lakh amamam pige haikre US President Donald Trump na malem gi miambu angak papuhan bayaba thorang kya leptan lokhalakli Tongan ba polam singdagi loba tarif hangalan kibagaloinana visa gi kanglon chamdo kiba amasung Venezuela gi President Nicolas Maduro fadindana pauche singi maru oiba pau ehenki khwaidagi ikon konba oina Greenland loksinaba thorang ama lokhalakli thorang asigi saruk ama oina Greenland da leiriba miwili sing yakai ge tarepu leibagi wafam phawba phongdorle Reuters ke report matung ina Greenland gi me amamamda dollar lising taradagi dollar lakh ama phawba pinaba thorang tawkhre Thorang asigi makada US na dollar billion taruk charting tawna basem sare hairi Greenland gi Prime Minister James Frederick Nelson nadi Trump ki thorang asi angawbugi matawni haina fongdokhi Greenland da lairiba miyambu sel pirga leibiyaba posak ama oina uriba singak ningai oi haina mahakna social media da thaglakpa warol ama da hairi Serak sida France, Germany, Italy, Poland, Spain amasung Denmark na punna thadorpa warol amada United States Greenland gi matakta karigumba amata lokalaktana bakhangalakhi United Kingdom, France, Germany, Italy, Poland, Spain, amadi Denmark ki losing basing nasu Greenland gi maray baglepagi ware asi Denmark amasung Greenland da leiriba miyam na logjagadabani haina fongdorakhi Serak sida US President Donald Trump na Greenland da landana bagi thorong lokhatpa hawro haina khangin kibada US ki makok thongba military command na yakhidre Source amana palladuna Daily Mail na hai Donald Trump na Joint Special Operation Command JS Osinda Greenland loksan nabagi thorang khangin ki adubo Joint Chief of Staff nadi international law gi mayuk talaiba maramna thorang asi US Congress ki ayaba logdrabadi thorang asi lokhatpada khudong charoi haina fongdoki Pambai ama natraga ama tawduna Greenland loksan bangami haina Trump na Denmark ta kan wafam thamkraba matungda karigumba America na Greenland loksan drabadi Russia natraga China na soidan loksan khiba yai Iram asigi matangda international law ge thoidokna mathau tade America miyam gi yaifanabagi dama Greenland loksan ba thorang lokhalakpani haina mahakna fongdoki Loinana Denmark nadi Trump ki wafam asi hakchin na lobga loinana Greenland ngak senabagi matangda matik jaba section thorang lokhal haina fongdoki Military na lengak iba Myanmar da ani suba tangka ki mikhal pangthokre sahi manga gi mamangda military na lengak paisin khraba Myanmar da ngasi ani suba tangka ki mikhal pangthokre military government amasung khulai paiba opposition force ki marakta khut thokna bana maram oiraga civil war gi chaitheng phangliba mafam sing yauna ngasi ayuk pung 3 tagi township chamada miyamna vote thadana ki Sagaing Magwe Mandle Bargo Mon San Kachin Kaya Amadi Kain Station Yauna Tongan Bat Township Chamada ngasi ayu ngan badagi miyamna polling station sing da bot thada bathona rakhi hairiba mafam sing adu matam kharigi mamangda military junta amasung opposition forces ki marakta khut thokna kiba maramna akan ba section thorang marakta mikhal pangthokna ba thorang lokhalakpani
Civil War na maram oiraga laibak asida tangka ahum thokna mikhal pangthokli December 19 da ahan batang ki mikhal pangthoktuna Myanmar gi apunba township chon gu kunthra gi manungda chamaga anida mikhal pangthokhi